ꯑꯂꯨ ꯈꯤꯇꯪ ꯂꯩꯕ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯁꯨꯅꯤꯇꯥꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯁꯅ ꯁꯤꯠꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯇꯞꯂꯤ ꯆꯪꯂꯛꯄꯅ ꯃꯥꯡꯒꯣꯟ ꯌꯧꯁꯤꯜꯂꯛꯏ ꯑꯂꯨ ꯈꯤꯇꯪ ꯂꯩꯕ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄ ꯀꯔꯝꯕ ꯅꯋꯥꯅꯣ ꯎꯅꯔꯤꯗꯨꯕꯣ ꯅꯐꯤꯗꯨꯅ ꯀꯔꯤ ꯎꯐ꯭ꯔꯨꯡ ꯉꯥꯛꯇ ꯏꯃꯥ ꯒꯥꯔꯤꯅ ꯊꯦꯡꯕꯗ ꯇꯨꯕꯩꯅꯦ ꯒꯥꯔꯤꯗꯨꯅ ꯊꯣꯝꯗꯠꯇꯅ ꯁꯤꯔꯝꯂꯗꯤꯅꯦ ꯈꯔ ꯐꯗꯧꯕ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯒꯠꯂꯨꯔ ꯆꯠꯂꯣ ꯁꯤꯗ ꯀꯨꯏꯅ ꯂꯦꯞꯄꯅꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯄꯥꯃꯛꯀꯤ ꯃꯑꯣꯡꯅꯦ ꯌꯨꯔꯥꯏ ꯆꯨꯗꯅ ꯃꯄꯨꯟꯁꯤ ꯑꯁꯦ ꯂꯩꯕ ꯉꯝꯃꯦ ꯋꯥꯅꯤ ꯊꯣꯏꯁꯅ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯥꯔꯒ ꯂꯥꯛꯄꯅ ꯁꯛꯁꯪ ꯌꯧꯔꯛꯏ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯊꯕꯛꯇꯤ ꯃꯆꯨ ꯇꯥꯅ ꯇꯧꯖꯩ ꯆꯥꯛꯇꯨꯗꯤ ꯊꯣꯏꯁꯅꯥꯅ ꯃꯥꯔꯒ ꯑꯣꯏꯔꯕꯁꯨ ꯊꯣꯡꯈ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯂꯣꯟꯗꯅ ꯌꯦꯟꯖꯥꯡꯗꯨꯃꯗꯤ ꯊꯣꯡꯉꯤ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯅ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯁꯨꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯗꯦꯕꯔꯥꯖꯅ ꯏꯃꯥ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯦ ꯃꯇꯝ ꯈꯔꯗꯤ ꯏꯪꯅ ꯂꯩꯖꯔꯁꯅꯨ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯣꯏꯁꯤ ꯃꯁꯥꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯣ ꯏꯃꯧꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤꯜꯂꯁꯤ ꯏꯁꯨ ꯊꯣꯏꯕꯅ ꯁꯅꯥꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ ꯃꯁꯦ ꯃꯕꯣꯛ ꯑꯩꯅ ꯈꯪꯉꯤ ꯑꯩꯒꯤ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯨꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯗꯕꯩꯔꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯥꯁꯤꯅ ꯃꯣꯏ ꯕꯕꯥ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯆꯠꯂꯨꯁꯤ ꯑꯩ ꯂꯥꯡꯂꯦꯟꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯏꯀꯥꯏꯈ꯭ꯔꯦꯍꯦ ꯃꯥꯡꯈ꯭ꯔꯕꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗꯨꯁꯨ ꯐꯪꯂꯦ ꯍꯥꯏ ꯏꯁꯨ ꯔꯥꯍꯨꯜꯅ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯃꯄꯨ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯁꯨꯅꯁꯨ ꯏꯆꯥꯅꯁꯨ ꯏꯃꯧꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯂꯥꯟꯗꯕ ꯉꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯕꯅ ꯐꯠꯇ꯭ꯔꯣ ꯔꯥꯖꯦꯁ ꯀꯩꯝꯇ ꯈꯨꯝꯗꯦ ꯅꯤꯡꯉꯝꯗꯕꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯥꯔꯕꯤꯁꯨ ꯃꯌꯨꯝꯗ ꯄꯨꯊꯈ꯭ꯔꯦ ꯁꯅꯥꯊꯣꯏꯁꯨ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯑꯥꯔꯕꯤꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯝꯃꯤ ꯁꯅꯥꯊꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯗꯒꯤ ꯑꯥꯔꯕꯤꯁꯨ ꯅꯣꯡꯃꯒꯤ ꯃꯁꯥꯗꯨ ꯐꯒꯠꯂꯦ ꯗꯥꯅꯦꯜꯁꯨ ꯁꯅꯥꯊꯣꯏꯕꯨ ꯅꯣꯡꯃꯒꯤ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯃꯔꯨꯞ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯌꯥꯝꯕ ꯂꯣꯏꯅꯕꯅ ꯃꯍꯥꯛꯀ ꯆꯥꯅꯕ ꯃꯔꯨꯞ ꯔꯥꯖ ꯈꯛꯇꯅꯤ ꯔꯥꯖꯅ ꯉꯥꯏꯈꯣ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯈꯤꯒꯦ ꯒꯥꯔꯤ ꯈꯥꯝꯃꯣ ꯗꯥꯅꯦꯜ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯔꯥꯖ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯆꯪꯁꯤꯜꯂꯤ ꯗꯥꯅꯦꯜꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯝꯍꯧꯔꯤ ꯗꯥꯅꯦꯜ ꯁꯅꯥꯊꯣꯏꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯇꯛꯅꯔꯛꯇꯨꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯉꯥꯊꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯃꯇꯥꯏꯗꯨꯗ ꯏꯃꯣꯟ ꯃꯣꯟꯅ ꯇꯞꯂꯤ ꯂꯥꯛꯄꯗ ꯌꯦꯡꯕꯗ ꯍꯦꯛ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ ꯇꯔꯪ ꯃꯂꯪ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈꯤ ꯎꯔꯤꯕ ꯁꯛꯇꯝꯗ ꯃꯅꯥꯛꯇ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨ ꯇꯝꯅ ꯑꯃꯨꯛ ꯇꯞꯂꯤ ꯆꯪꯁꯤꯟꯈꯤ ꯗꯥꯅꯦꯜ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯩ ꯈꯣꯡꯂꯩ ꯊꯨꯅ ꯗꯨꯀꯥꯟꯗꯨꯗ ꯄ꯭ꯔꯄ ꯆꯪꯁꯤꯜꯂꯤ ꯊꯣꯏꯁꯅꯥ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ ꯗꯥꯅꯦꯜ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯉꯤ ꯔꯥꯖꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯗꯥꯅꯦꯜ ꯂꯦꯞꯂꯝꯕꯗꯨꯗ ꯏꯉꯛꯏ ꯅꯪ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯕ ꯗꯥꯅꯦꯜ ꯆꯤꯔꯣꯜ ꯇꯧꯏ ꯅꯥꯀꯟꯗ ꯂꯦꯞꯂꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯔꯥꯖ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯁꯅꯥ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯑꯁꯤꯒꯤꯔꯣ ꯅꯪꯅ ꯁꯤꯗ ꯆꯪꯂꯛꯏꯁꯦ ꯉꯍꯥꯟꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯏꯅꯤ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯁꯅꯥ ꯀꯩ ꯂꯩꯕ ꯂꯥꯛꯏꯅꯣ ꯊꯣꯏꯁꯅꯥ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯗꯗꯥ ꯏꯃꯥꯒꯤ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯏꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯊꯣꯏꯁꯅꯥ ꯃꯩꯊꯣꯡ ꯃꯛꯁꯤꯟꯅ ꯆꯥꯔꯦ ꯗꯗꯥ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯅꯣꯏꯒꯤ ꯀ꯭ꯋꯥꯗꯣ ꯔꯥꯖ ꯀ꯭ꯋꯥꯗꯨ ꯂꯧꯏ ꯗꯥꯅꯦꯜꯅ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯑꯗꯨꯏ ꯀ꯭ꯋꯥꯗꯨꯅ ꯑꯩꯒꯤꯅꯦ ꯂꯥꯎ ꯆꯠꯁꯦ ꯑꯆꯥꯄꯣꯠꯇꯣ ꯑꯃ ꯄꯤꯕꯤꯔꯝꯃꯣ ꯌꯥꯝ ꯌꯥꯝꯃꯤ ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯅꯤꯈꯛꯅꯤ ꯅꯪ ꯌꯥꯝ ꯄꯤꯅꯤꯡꯂꯒ ꯑꯃ ꯂꯩꯔꯒ ꯄꯤꯔꯝꯃꯣ ꯗꯥꯅꯦꯜ
ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯊꯣꯏꯁꯅꯥꯗ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯛꯇ ꯀꯧꯅꯗꯕ ꯏꯀꯥꯏꯗꯅ ꯔꯥꯖꯇ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯅ ꯑꯆꯥꯄꯣꯠ ꯂꯧꯁꯤꯜꯂꯒ ꯊꯣꯏꯁꯅꯥꯗ ꯄꯤꯒꯦ ꯇꯧꯔꯤ꯫ ꯊꯣꯏꯁꯅꯥ, ꯑꯆꯥꯄꯣꯠꯁꯦ ꯅꯌꯨꯝꯗ ꯍꯣꯔꯦꯟ ꯆꯥꯎ꯫ ꯗꯗꯥ, ꯌꯥꯔꯅꯤꯗ꯫ ꯏꯃꯥꯟꯅꯕꯁꯤꯅ ꯂꯩꯕꯤꯔꯤꯅꯦ ꯅꯪꯒꯤ ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯃꯥꯒꯤ ꯒꯥꯔꯤꯅꯅꯦ ꯉꯍꯥꯟ ꯅꯪ ꯊꯦꯡꯒꯦ ꯇꯧꯔꯤꯗꯣ꯫ ꯃꯥꯗꯤ ꯈꯪꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯉꯥꯡꯂꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯅꯤ꯫ ꯗꯅꯦꯟ ꯇꯞꯅ, ꯑꯕꯦ ꯅꯪ ꯗꯗꯥꯗ ꯁꯥꯎꯅꯨꯀꯣ, ꯗꯗꯥꯅ ꯈꯪꯗꯕꯩ ꯅꯪꯉꯣꯟꯗ ꯉꯥꯡꯂꯨꯕꯅꯦ꯫ ꯑꯩ ꯀꯩꯝꯇ ꯁꯥꯎꯗꯤꯌꯦ ꯗꯗꯥ꯫ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠꯁꯦ ꯂꯧꯍꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯗꯅꯦꯟꯅ ꯑꯆꯥꯄꯣꯠꯇꯨ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯏꯀꯥꯏ ꯂꯧꯍꯧꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯊꯣꯏꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯁꯦꯡꯅ ꯀꯧꯔꯁꯨ ꯌꯥꯕꯗꯨꯗ ꯑꯕꯦ ꯀꯥꯏꯅ ꯀꯔꯝꯕ ꯑꯦꯟꯖꯜꯗꯅꯣ ꯅꯪꯅ ꯀꯧꯔꯤꯗꯨꯅ? ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯕꯗꯨꯗ ꯀꯧꯕꯅꯤ, ꯅꯪꯁꯨ ꯚꯥꯞꯇꯤꯕ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯑꯆꯥꯄꯣꯠꯀꯗꯣ ꯈꯪꯄꯤ ꯄꯤꯅꯤꯡꯂꯛꯂꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯕꯗ ꯃꯥꯏꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯤꯗꯣ ꯎꯍꯧꯗ꯭ꯔꯣ? ꯆꯥꯔꯝꯗꯧ ꯃꯥꯟꯗꯦ, ꯃꯃꯥ ꯇꯣꯝꯕꯤ ꯐꯠꯇꯦ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯆꯥꯖꯁꯅꯨ ꯍꯥꯏꯅ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯖꯥꯖꯥꯀꯤ ꯋꯥꯈꯜ ꯈꯜꯂꯨꯔꯦꯅꯦ꯫ ꯈꯜꯂꯣ ꯍꯥꯏꯗꯤꯀꯣ, ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯒꯅ ꯅꯪꯅ ꯑꯗꯨ ꯍꯦꯛ ꯑꯣꯏꯁꯜꯂꯨ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯖꯔꯦ, ꯅꯪꯒꯤ ꯈꯟꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯩ ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥꯈꯜꯒꯅꯦ ꯑꯃꯠꯇ ꯆꯪꯗꯦꯀꯣ꯫ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯈꯩ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯒꯅ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯑꯗꯨ ꯁꯔꯨꯛ ꯊꯣꯏꯁꯅꯥꯁꯦ ꯑꯁꯤ ꯑꯗꯨꯝ ꯀꯣꯏꯁꯜꯂꯨ꯫ ꯖꯨꯠ ꯆꯥꯕ ꯋꯥꯉꯥꯡꯀꯣ, ꯇꯥꯅꯤꯡꯗꯕ ꯉꯥꯛꯇ꯫ ꯁꯣꯝꯗꯅ ꯀ꯭ꯋꯥ ꯂꯩꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯀꯌꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥ ꯇꯦꯟꯁꯟ ꯀꯥꯈ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤꯕ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯈꯤꯕꯁꯤ ꯍꯜꯂꯛꯇꯦꯅ꯫ ꯅꯋꯥ ꯀꯅꯥ ꯂꯩꯔꯝꯃꯤꯅꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ? ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ꯫ ꯍꯩ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ, ꯑꯉꯥꯎ ꯑꯐꯩꯒꯤ ꯑꯦꯛꯇꯤꯡꯗꯣ ꯇꯧꯔꯒ ꯂꯩꯅꯨꯅꯦ꯫ ꯏꯃꯥ, ꯗꯥꯔꯥꯁꯅ ꯂꯩꯔꯛꯏꯅꯦ꯫ ꯏꯔꯥꯡ ꯀꯥꯔꯨꯔꯤꯕ ꯑꯣꯏꯔꯝꯅꯤ, ꯅꯃꯤꯠ ꯑꯇꯥꯡꯕꯗꯨꯒ ꯈꯠꯈ꯭ꯔ ꯄꯣꯠꯅꯤ꯫ ꯀꯣꯟ ꯃꯌꯥꯝꯗꯣ ꯐꯦꯡꯂꯨꯆꯣ ꯆꯠꯂꯨ꯫ ꯊꯣꯏꯁꯅꯥ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯑꯥꯔꯕꯤ ꯃꯁꯥ ꯌꯥꯝꯅ ꯐꯒꯠꯂꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯥꯔꯕꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯥꯔꯕꯤꯕꯨ ꯐꯒꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯏꯀꯣꯏ ꯀꯣꯏꯅꯩ꯫ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ꯫ ꯑꯥꯔꯕꯤ ꯏꯁꯤꯡꯗꯨ ꯇꯞꯅ ꯂꯧꯔꯒ ꯍꯤꯗꯥꯛꯇꯨ ꯆꯥꯁꯤꯜꯂꯤ꯫ ꯀꯔꯟ ꯐꯨꯕꯤ ꯁꯤꯂꯩꯃꯁꯨ ꯇꯟꯖꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯔꯁꯨ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯕꯨ ꯁꯥꯔꯤꯅꯦꯕ꯫ ꯇꯥꯃꯣ ꯅꯪꯁꯨꯅꯤ, ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯑꯇꯦꯕ ꯁꯟꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯤꯅ꯫ ꯉꯁꯤ ꯆꯩ ꯂꯥꯛꯇꯣꯏꯅꯤ ꯅꯪ꯫ ꯀꯧꯗꯧꯕ ꯃꯥꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯕꯤꯗ꯭ꯔꯒ ꯑꯗꯨ ꯑꯣꯏꯗꯤ ꯏꯀꯣꯏ ꯀꯣꯏꯅꯕ ꯇꯥꯕ꯫ ꯑꯗꯨꯅꯦ ꯇꯥꯃꯣ, ꯅꯪꯁꯨ ꯅꯁꯥꯅ ꯈꯔ ꯈꯪꯉꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯂꯩꯃ ꯊꯣꯛꯈꯤ꯫ ꯁꯅꯥꯊꯣꯏ ꯀꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯊꯩꯖꯤꯜꯍꯧꯔꯤ꯫ ꯑꯥꯔꯕꯤ ꯁꯅꯥꯊꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯁꯅꯥꯊꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯥꯔꯕꯤꯒ ꯍꯦꯛ ꯃꯤꯠꯆꯥꯅꯩ꯫ ꯑꯥꯔꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯃꯃꯣꯟ ꯅꯣꯛꯏ꯫ ꯁꯣꯝꯗꯅ, ꯏꯃꯥ, ꯕꯕꯥꯁꯦ ꯋꯥ ꯉꯥꯡꯗꯤꯌꯦ, ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯤꯌꯦ꯫ ꯁꯤꯔꯗꯤ ꯍꯦꯛ ꯐꯗꯧꯕ꯫ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯍꯤꯞꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯤ ꯁꯨꯅꯤꯇꯥ꯫ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯣꯏꯕꯥ, ꯃꯣꯏꯕꯥ, ꯍꯩꯃꯥ ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯊꯣꯏꯁꯅꯥ ꯅꯪ ꯆꯠꯂꯨ, ꯅꯅꯦ ꯁꯤꯃꯥ ꯈꯣꯏ, ꯅꯪ ꯗꯥꯔꯥꯁ ꯈꯣꯏꯗꯣ ꯀꯧꯔꯛꯎꯆꯣ, ꯅꯄꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥ ꯃꯥꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯁꯤꯃꯥ ꯈꯣꯏ, ꯔꯥꯖ ꯈꯣꯏ ꯀꯧꯔꯨꯔꯦ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯁꯨꯅꯤꯇꯥ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯃꯁꯥꯗꯨ ꯈꯔ ꯏꯟꯈꯠꯄꯒ ꯌꯨꯐꯨꯜꯗ ꯊꯛꯄꯒꯤ ꯉꯥꯎꯈꯤꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯗꯣꯛꯇꯔꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗꯕꯅ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯩ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯐꯥꯟꯁꯥꯡꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯗꯥꯅꯦꯜꯒ ꯔꯥꯖꯀ ꯂꯥꯛꯂꯤ꯫ ꯔꯥꯖꯅ, ꯊꯣꯏꯁꯅꯥ ꯄꯨꯊꯔꯛꯂꯅꯤꯗ, ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯈꯪꯅꯤꯡꯅ, ꯗꯥꯔꯥꯁ, ꯕꯕꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕ꯭ꯔꯣ? ꯍꯣꯏ ꯇꯥꯍꯧꯔꯦ꯫ ꯗꯥꯅꯦꯜ ꯇꯞꯅ ꯔꯥꯖꯗ ꯍꯥꯏ꯫ ꯃꯁꯥꯁꯦ ꯏꯁꯣꯟ ꯁꯣꯟꯅ ꯎꯏ, ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯖꯥꯠꯂꯣ? ꯔꯥꯖꯅ, ꯊꯣꯏꯁꯅꯥ
ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯥꯛꯀ ꯆꯥꯔꯕꯣ? ꯆꯥꯔꯦ ꯗꯗꯥ. ꯗꯗꯥꯒꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯍꯣꯏ, ꯌꯥꯎꯔꯛꯏꯌꯦ. ꯑꯌꯥ, ꯗꯗꯥ, ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯈꯪꯗꯦ. ꯑꯩ ꯃꯣꯔꯥ ꯄꯨꯊꯣꯔꯛꯀꯦꯀꯣ. ꯉꯥꯏꯍꯥꯛ ꯐꯝꯃꯣ, ꯆꯥꯁꯨ ꯂꯣꯜꯂꯛꯀꯦ. ꯑꯕꯦ, ꯌꯥꯔꯅꯤꯌꯦ. ꯁꯤ ꯐꯟꯁꯥꯡꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒꯦ. ꯅꯪ ꯂꯧꯔꯅꯨ. ꯁꯤ ꯍꯥꯏꯔꯒ ꯐꯟꯁꯥꯡꯗꯨꯗꯒ ꯐꯝꯊꯈ꯭ꯔꯦ. ꯗꯥꯅꯦꯜꯒꯤ ꯃꯇꯧꯗꯨ ꯔꯥꯖꯇꯤ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯤ. ꯊꯣꯏꯁꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯤ. ꯔꯥꯖꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯅꯦꯜꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ. ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯗꯕꯅꯣ ꯈꯪꯗꯕꯅꯤꯅ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟ-ꯇꯨꯃꯤꯟꯅ ꯂꯩꯅꯩ. ꯗꯥꯅꯦꯜꯗꯤ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ. ꯔꯥꯖꯅ, ꯚꯥꯏ, ꯆꯠꯂꯁꯤꯔꯥ? ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ. ꯃꯊꯟꯇ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯔꯛꯎꯒꯦꯔꯥ ꯊꯣꯏꯁꯅꯥꯒꯤ? ꯗꯗꯥ, ꯑꯩꯒꯤ ꯑꯣꯏꯗꯤ ꯌꯥꯔꯅꯤꯌꯦ. ꯂꯩꯔꯨꯔꯅꯨ. ꯆꯠꯂꯣꯕ, ꯂꯩꯔꯛꯎꯔꯣ. ꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯕꯦꯒꯀ ꯁꯠꯇꯣꯛꯇꯅ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇꯦ ꯔꯥꯖ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ. ꯃꯐꯝ ꯑꯗꯨꯗ ꯗꯥꯅꯦꯜ ꯑꯃꯗꯤ ꯊꯣꯏꯁꯅ ꯈꯛ ꯉꯥꯏꯍꯧꯔꯤ. ꯑꯕꯦ, ꯅꯪ ꯃꯤꯁꯦ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯎꯔꯛꯇꯕ꯭ꯔꯣ? ꯍꯥꯟꯅ ꯎꯔꯝꯃꯦ ꯗꯗꯥ. ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯌꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦ. ꯑꯣ, ꯗꯣꯛꯇꯔꯗꯗꯤ ꯌꯦꯡꯊꯣꯛꯇꯕ꯭ꯔꯥ? ꯌꯦꯡꯉꯦ. ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯒ ꯐꯅꯤꯗꯤ ꯍꯥꯏꯈꯤ. ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯂꯨꯛꯊꯈ꯭ꯔꯦ. ꯃꯇꯧꯗꯨ ꯎꯕꯗ ꯗꯥꯅꯦꯜ ꯑꯗꯨꯃꯛ ꯈꯪꯂꯦ. ꯊꯣꯏꯁꯅꯥꯒꯤ ꯐꯤꯔꯦꯞꯇꯣ ꯚꯥꯞ ꯇꯥꯖꯈ꯭ꯔꯦ. ꯊꯣꯏꯁꯅꯥ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯃꯣ ꯅꯣꯛꯇꯨꯅ ꯗꯥꯅꯦꯜꯗ ꯍꯪꯂꯛꯏ. ꯗꯗꯥꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯌꯦ. ꯗꯥꯅꯦꯜ ꯀꯧꯏ. ꯂꯩꯐꯝꯅ ꯇꯦꯔꯥꯗꯩ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯥꯖꯦꯁꯅ, ꯄꯄꯥꯒꯤ ꯊꯣꯏꯕ, ꯅꯪ ꯄꯄꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯄꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇꯪ ꯈꯟꯊꯔꯝꯂꯕꯗꯤ ꯐꯗꯧꯕ. ꯂꯥꯡꯂꯦꯟꯅ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛ ꯑꯩꯒꯤ ꯏꯆꯥꯅ ꯃꯐꯝ ꯈꯪꯗꯅ ꯀꯛꯉꯥꯎꯅꯈꯤꯕ. ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏꯅ ꯐꯠꯇꯕꯗꯒꯤꯅꯤ. ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯀꯅꯥ ꯅꯠꯇꯦ. ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯖꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯕꯕꯥꯒ ꯏꯃꯥꯒꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯄꯤꯛꯂꯤꯕꯤ ꯏꯆꯥꯗꯨꯒ ꯁꯥꯒꯣꯟꯅꯔꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯣ ꯕꯕꯥꯒ ꯏꯃꯥꯒꯅ ꯐꯠꯇꯕꯗꯒꯤ ꯏꯃꯥ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯇꯣꯈꯥꯏ ꯍꯦꯛꯇ ꯍꯟꯈꯤꯕꯅꯤ. ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯅꯪꯈꯤꯕꯗꯣ ꯑꯩ ꯀꯥꯎꯕꯗꯤ ꯂꯩꯇꯦ. ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠꯇ ꯑꯩ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯕꯕꯥꯒ ꯁꯤꯡꯅꯕ ꯄꯥꯝꯗꯦ. ꯃꯥꯅꯦ, ꯃꯃꯥ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯃꯃꯥ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ. ꯄꯤꯛꯂꯤꯕꯤ ꯏꯁꯨ ꯑꯃꯗꯤ ꯏꯃꯧ ꯂꯥꯡꯂꯦꯟꯅ ꯇꯣꯈꯥꯏ ꯇꯥꯈꯤꯕꯁꯨ ꯅꯃꯥ ꯑꯩꯅ ꯐꯜꯂꯨꯗꯕꯅꯅꯤ. ꯑꯔꯪ ꯑꯔꯛꯇ ꯇꯧꯔꯤꯉꯩ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯊꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯏꯕꯦꯝꯃ, ꯁꯣꯜꯂꯕꯤ ꯅꯅꯦꯝꯃꯣꯏꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯁꯤꯔꯕꯁꯨ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯁꯤꯖꯒꯦ. ꯏꯃꯥ ꯈꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯛꯇ ꯈꯟꯖꯕꯅꯤ. ꯅꯃꯧꯅ ꯉꯥꯏꯍꯥꯛ ꯋꯥꯔꯧꯔꯕꯁꯨ ꯏꯃꯥꯒꯤ ꯅꯨꯡꯁꯤ ꯍꯩꯕ ꯋꯥꯉꯥꯡꯗ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯈꯜꯂꯒ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ. ꯑꯩ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ. ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯔꯝꯃꯨ. ꯔꯥꯁꯤ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ. ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯡꯂꯦ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯎ. ꯏꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯦ, ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯊꯣꯏꯕꯤꯅꯦ.